Sering asigi asigum lava portes ase khoi gi Manipur da systematically nupi angang da sat tharekli ba miyo mene sigi mayok ta sat thajabani amasung maruoina handakta nauna MI gang rep hara khangna ba sugum lava gang re abdugi mayok ta sat thajabani asigum lava tamthiraba thawong kaya ase mamang takta gi amasung asi phobba da sat thadong lakli masigi ashoiba se khoi government ta na tra parja da na tra mamang pa da taina pham chu thokte tawbatabu lairiba system ase isoi soiba na maram oirakanda khoi gi asigum lava thodok seng se leptan laiben sat thrakpani kai mayam ge asigum lo tanja silauraga mayam ge mafam da wafam kitang thamjage madudi akhoi ge mayam phan da thokiba me MI gang rape hara khangner ba gang rape ase da si akhoi ge minor victim oi bana maram ora kan da mahaki case ase mayam mamang da haibadi victim asige details family gi oiro ming leifam photo video na singba se mayam yang da plus to ya de masi kari gumba plus to bata raga di pokso eki matung ina sahi ani fawo jend laibe ya matung fine tibe haina hair bani pokso eki section 23 gi matung ina mahaki leifam ming school amasung video photo the family background kari gumam to thadok pa ya de haina bani adubo lebak tibedi social media da masi gi matang de amna viral or pase am lebak tibani mari laina bo authority na matang sana hak pasera amasung hair basing ase matung tarokta ba madi law se khangna bagi damakta akan ba action athuba matamda tenba matamda lokhat pirakane ha bagi thajaba lei yamna lebak tibedi ekhoi ge phamnai bana yana sema ina khiba matam aduda ekhoi ge Nivaya rape case kan khangna riba ekhoi ge fearless kan ha khiba si maming aseng banate fearless akiba lai tabe ana thuon khiba sigumna ekhoi ge MI gang rape ki victim gi maming ase atopa ma tholaga thado piramaga di yamna nuai jaga de adu knowledge laita bana natra khan thawna bana soikre adu matang tarakpada ekhoi gi isilinau singna protest tawbada slogan da amasung masigi asumba wail phangnaba sangsala pakhojang da mahaki photo video amadi maming mathana singba si season bidana bana lokcheri aduga ikhoi ge sawro organization kaya gi pesno thokpa matam da su legal advisor ga tan hbo wapi bara karino mahaki maming victim gi maming tatna pangba si yamna nungai jade aduga lairiba media gi sininau singda su mahaki maming khabar da hapchalak basi khitang check tawba walhoba male masi tang su check tawbigan haiba wakhan thamjai aduga yamna nungai tabda thabo amana nivaya case thokan the whole world de solidarity pirakhi India da layeng bangam dadana Singapore da puraga layeng ke tawbatabo MI gang rape ki victim ado rims hospital da pukhala aba matamda ekhoi ge health minister na sangjan duna karam maina treatment tawri ama sukaram be hida kap le haina hangbi da wasi yamna laibak thibani yam nungai jate afabagi suggestion tawjabani afabarom da pubira aga madu matung tarak bade asigum se thoktana bo khan thambigena habega se patha jabadu thamjari aduga makhata na ina hygienic bade ekhoi ge system asi yamna soli aduna charge muk ha daba taseng ba charge ado atenba matam da thagat piraga wael sangna so achumba judgment remarkable oiba judgment ama pibi duna matung da asigum laba tamthiraba ta hai uhoidraba ram da chatpege thodok singa se masiram da masrge muthat pighnaba mating pangbiyo achumba khongthang thangbiyo haijari nataba taraga de Manipur khunai se mama leitaba khunai mo ekhrani hair base ekhoi punama kanminasi duty tanba amadi justice sanba matamda victim gi maming photo lepham season aduna victim bu victimize tawba singa si dege leminarasi haibo pham se thamjari